Ngarang nungdan phone ki ba kang leipa ki maira gi pause de ki mar oiba pau khara khangasaraga miyam da kudo tamjige NSPC na lokta ki ising yamna sijinaba henki badage lokta lift irrigation gi pump house number 1 da ising phangdre National Hydroelectric Power Corporation NSPC na lay matakta turbine ahum sijinaduna ising sijinaba henki badage lokta lift irrigation LLI gi pump house number 1 gi intake reservoir ising singba yadre Machine LLI gi maru oiba canal sing de ising thaba yadabadage LLI gi canal sing ne ising piri balabuk sing da ising phangdabadage hauji law ubagi thabak paikhatpa yadana leire hana chigumba layuraba LLI project asi chief minister embrena akam meng sangduna amu hingat hankibani adu hauji lenga asigi matamda LLI asi gumba lehen bigano haina lokta lift irrigation farmers development association gi chairman and sana zawbana pause asida phongdor clay power hai hauze LLI gi pump house number 1 gi intake reservoir de ising jingba yadaduna LLI gi mari leinaba canal sing de ising thaba lepsna leiriba asigi matangda manipulenga ki mari leinaba official sing na NSPC da contact obiduna LLI gi ising thaba yanaba aduba matamda honabiyo lonina lawmi sing na hauze lawokta ising phangdabadege law uba yadaduna leiriba si ko annaba honabiyo haire pawasina makataribade NSPC amadi manipulenga ki LLI project laukta ki ising yenaba asi maru oina ningthogong power channel gi oina ningthogong power channel gi oina discharge capacity 58.8 cumet ki manung de 82 cumet na power gi oina lai matakta sijinaraga 16.8 cumet 600 cuset na LLI project ki irrigation gi ising gi saru oiribani adubu LLI gi famam topa ising gi saru compromise tawbagi maong da laibadage LLI gi ising phangdadun laiba ase manipulenga ki water resources department akama meng sangbiu haire pawasin hai LLI gi ising phangdabadage hauze LLI gi maru eba canal sing de ising piduna law unaba thorang tawriba lafam chingda hauzik da honba amadi law lingbage chiriba matam asuda thaba amata paikhat payadaduna leire ising gi mathaw aduki matik tare lawta gi ising laine ising phangdabadage LLI gi thabak punamak fail oibagi phipam da hauzik leire atuba matamda infal sai amadi moyang sai ki oina leiriba canal singda ising thabiduna labukta ising phangaduna mai pakna law uba yahanbiyo manipur thokliba kanglu ani ge lan asina maram oiduna mamang saide law pari lising yangkai rom law panba ngamdaduna tokhi maduna hauzik lan manung oirabasu LLI na konba lawfam chingda ising phangaduna law panaba hotnabana khwadagi afaba oigani haire Yari po kaitel thong lon kreng ngache yu intham moyang para matai kulda koki maintain sing na bom amasung nomai kapsinduna akama mong darandara kiba kulnga po sing na su handuna nomai kapna kiba thawdua chiki matungda yari po kaitel ngasi nyungthil lagi thong lon na kreng nomai kapna bagi iranga chi makhata na chawthorak pa ya bagi chingnaba leiba maramna dukal sing thong lon bagi maram oigan haina thajanari mai pakpi news as private school matam supagi thingjillai Langthavada leiba mai pakpi news as private school matam chupagi oina thingjile haina apumba iraipa ki mahairoi chinglup AIMS na thodorakpa chiro amana khangalakle chiro asina makha taratuna hai school ase matam sangadagi thonglonduna chalaiduna leiraba school amani adubu bocheme loba class 10 exam da mahairoi kya saru yaramniba ase anga pofawi haire authority amata leitraba school ase mataw karamna charai rebado haibase achoba wahang ama oire Sendalambi ama oina hanglamba school kaya lup asina tengnarakpadigi authority bosem gi chairman amadi secretary da school sing adugi maming matha pichingre hairi 80 unit 56 na Nisha sijinaba naha pharaga wakhal taminaraba matungda rehab center da thajinkhre inkhalakliba naha kaya maya kaba Nisha sijinaduna makogi punse mangadare hajna arambai tengol unit 56 osoipokpida wakalakpadigi osoipokpidegi Tharaulo amadi sangom sang phawbada drive chathabada na kullom nisagi polam singa kona na fagat pangam lehare pagalaba nisagi polam singa du khunai kanbalup marapabi thawa district president W maipa amadi marapabi singi mamangda mai thadana mangan krei pagalaba nisa sijinaba naha singa du na wakhal taminaraba matungda rehabilitation center amada khuchina kre hare hiramasiga mai lenina arambai tengol 56 ke control room gi thawpuriba Nongthang na phongdokkibada aikhoigi 80 unit 56 asi hangdorakpadagi asigumba thaba asi tawge hana khankibasu leite
aduga yauksilubassu leite adubu miyamna inkhalakliba naha kya mayai kaba nisha sijinaduna makhogi punsi manggadare haiduna complaint lakpadagi drive achi chatharakpani hairi mangna makhatan hai yamna ngangningai oirebadi ngarang khaktada haibadi nungthil pung 2 dagi chithawa haukiba drive aduda telaba lambi mate achida nisha sijinaba naha ko nishagi polam kayaga konan phaga pangamkiba haibase yamna ngangningai ni lambi mate asi khaktangna nisha sijinaba naha achuk yamna leiramiba asinade Manipur gi manungda kya yamna leirangani khanbada akiba poe hauji leibak ki luraba matam asida tungi yumbiro oigadariba naharo kya nishagi ipakta tawdna leiriba se maya kaba nishagi polam asi phangdabadagini maduna nahasing asi nishagi ipaktagi kalause maya kaba nisha yolaba singsu khudaktagi lepkadabane nahasing asi nishagi ipaktagi kanaba honabada miyamna su mateng pangbiyo haina phongdokhe Lakhi Drabi Jinika gi imung manungde LMG na angamba sel amade aza thage polam mateng pangkhre ta bajamna akitu jungba thawdo ama oina hawkiba jun taruke ayu pung 3:30 rom tama matamda supna tange classes khaktamak tamlebe school za kibi sapam Jinika debe sahi 13 kaubin bi macha amabo sapam sabal lekai degi lambi maktada sapam sarat singa chaini fuga 3 kaubanupa amana tamchina haike bathawdo adubo light minded growth LMG Manipurna awang bathakta kandem tawbaga loina awaba tahawriba imung asida ngasi ayo group asigi mihui kanggo amana chatuna acha athak sing amade sel oinen lupa 3,000 gi mating pangkhre group asigi vice president chingtham jibalata amade brojen thangjam anine luchingna chakhiba ngasigi tebang khongja aduda group asigi secretary oje chorai khambam publicity secretary rakesh naurem finance secretary konjeswar mangsatabam Assistant Surendra Ningombam, Rameswar Erangbam, Executive Member Villa Salam, Madi Sobita Maibam, P.K. Horongbam, Boynau Maibam na Chingba Maru Eba Member Kaya Susaruyaki, Tembang Kongza Aduga Mai Lenin Group Asiki Secretary, Oji Charakambam na Fongdok Kibada, Eko Mioiba Amaga Mioiba Amagi Marakta Miati na Hapigi, Tokdok Chatare Rivasi Yamna Level Chiba Amani, Karisu Kangja Dribi Chupna Tangi Class 6 Tamaktam Nibi, Mario nupi macha ama bulambi da ngaraga yotna thomlaga hatkhiba thawdo ase LMG na condemn tawe achumna akhoi miyoiba machel ge marakta tholaklabanina piliba angangsing na class kaba amadi kumlapagi matamda mama mapa oiba singna chekshina sena biba mathautai asiko mathawdo achi maru oina chuduna nungaiba pamba nchatraba drug telajuraba miyoi singna thoanba thawdokne asiko mathawdok sing asidagi ngauthoknaba lekai lekai ge club organization association sing amade drug addict oire khanglaba mama pa oiba singnachu macha bungak senduna thambiu natraga na mari leinaba lenga ki department na drug juari singbu rehabilitation center da thambiu natrabade manana sana matar ama yalaga lambi da angang singna chapangam laroi achiguma mata osi chokhapa lamdam amagi matau nate haikhe